ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤ ꯅꯧꯅ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯇꯣꯝꯆꯧ ꯀꯧꯏ꯫ ꯇꯣꯝꯆꯧ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯥꯝꯅ ꯂꯨꯍꯣꯡꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯆꯔꯛꯈꯣꯒꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯆꯥꯔꯣ ꯆꯥꯔꯣ, ꯅꯪꯁꯨꯅꯦ ꯆꯥꯛ ꯂꯥꯝꯂꯝꯂꯅꯤ꯫ ꯑꯩꯒꯤ ꯂꯣꯏꯅ ꯑꯣꯛꯑꯦ, ꯅꯪꯁꯨ ꯆꯥꯔꯣ, ꯑꯣꯛꯇ꯭ꯔꯒ ꯑꯩꯅꯦ ꯍꯥꯏꯔꯛꯀꯦ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯄꯨꯟꯅꯅꯦ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯅꯕꯒꯤ ꯇꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯆꯥꯛ ꯈꯨꯆꯥ ꯂꯛꯆꯥꯅꯣꯅꯦ ꯁꯤꯕꯣ? ꯀꯔꯤꯅꯣ ꯃꯥꯅ ꯃꯔꯨ ꯑꯃꯃꯝꯇ ꯍꯨꯛꯇꯨꯅ ꯆꯥꯔꯤꯁꯤꯕꯣ? ꯇꯣꯝꯆꯧꯒꯤ ꯅꯧꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕꯤ ꯃꯑꯣꯡ ꯃꯇꯧ, ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯃꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡ, ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤ ꯃꯤ ꯈ꯭ꯋꯥꯏꯒ ꯃꯥꯟꯅꯗꯕꯤ, ꯍꯥꯏꯕꯗꯤ ꯍꯦꯛ ꯎꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯗ ꯆꯥꯛ ꯑꯗꯣ ꯆꯈꯣꯝ ꯐꯥꯅ ꯍꯨꯛꯇꯨꯅ ꯆꯥꯔꯝꯗꯦ꯫ ꯆꯥꯛ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯃꯔꯨ ꯑꯃꯃꯝꯇꯪ ꯂꯧꯈꯠꯂꯒ ꯆꯥꯛ ꯑꯗꯣ ꯆꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯇꯣꯝꯆꯧꯒꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯆꯥꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯣꯝꯆꯧ ꯑꯗꯨ ꯏꯍꯩ ꯍꯩꯅꯗꯕ, ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯆꯥꯛꯁꯦ ꯃꯔꯨ ꯑꯃꯃꯝꯇꯪ ꯂꯧꯈꯠꯇꯨꯅ ꯆꯥꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯑꯗꯣ ꯈꯜꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯑꯩꯅ ꯑꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ, ꯅꯪꯅ ꯍꯦꯛ ꯌꯨꯝ ꯄꯥꯜꯂꯛꯄꯗꯒꯤ ꯆꯥꯛ ꯆꯥꯕ ꯈꯨꯗꯤꯡꯒꯤ ꯆꯥꯛꯇꯣ ꯃꯔꯨ ꯑꯃꯃꯝꯇꯪ ꯂꯧꯔꯒ ꯆꯥꯔꯤꯗꯨꯕꯨ ꯑꯗꯨꯝꯅ ꯆꯥꯔꯒ ꯀꯗꯥꯏꯗꯒꯤ ꯅꯪ ꯅꯄꯥꯡꯒꯜꯗꯣ ꯀꯟꯒꯗꯧꯔꯤꯕꯒꯦ? ꯌꯨꯝꯒꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯆꯥꯛꯁꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯛꯇꯣ ꯄꯨꯈꯝ ꯄꯨꯈꯝ ꯆꯥꯔꯒꯅꯤ ꯅꯪꯅ ꯃꯄꯥꯡꯒꯜꯗꯣ ꯀꯟꯗꯨꯅ ꯊꯕꯛ ꯏꯟꯈꯥꯡ ꯃꯌꯥꯝꯗꯣ ꯁꯨꯒꯗꯧꯔꯤꯕꯗꯣ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯁꯤꯒ ꯅꯪꯅ ꯆꯥꯔꯤꯕ ꯆꯥꯛꯇꯨꯒ ꯑꯣꯟꯊꯣꯛꯅ ꯂꯥꯞꯅꯈ꯭ꯔꯦꯗꯀꯣ꯫ ꯀꯔꯤ ꯆꯥꯛꯆꯥ ꯍꯩꯖꯥꯅꯣ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯗꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯄꯤꯛꯂꯤꯉꯩꯗꯒꯤ ꯆꯥꯔꯤ꯫ ꯑꯩꯅꯦ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯉꯝꯗꯦ, ꯄꯨꯈꯝ ꯐꯥꯅ ꯆꯥꯔꯗꯤ ꯑꯩ ꯇꯨꯝꯕ ꯉꯝꯃꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯅ ꯆꯥꯛꯇꯣ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯉꯝꯗꯦ ꯍꯥꯏꯕꯗꯤ ꯃꯁꯦ ꯃꯥ ꯄꯤꯛꯄꯗꯒꯤ ꯑꯁꯨꯝꯅ ꯆꯥꯛꯁꯦ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯗꯨꯅ ꯆꯥꯔꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯃꯤ꯫ ꯀꯔꯤ ꯋꯥꯅꯣꯅꯦ, ꯃꯤ ꯈ꯭ꯋꯥꯏꯅ ꯆꯥꯛ ꯄꯨꯈꯝ ꯄꯨꯈꯝꯗ ꯍꯦꯟꯗꯣꯛꯇꯅ ꯅꯣꯠꯇꯅ ꯆꯥꯅꯔꯤ, ꯑꯗꯨꯒ ꯅꯪꯅ ꯆꯥꯛꯇꯣ ꯃꯔꯨ ꯑꯃꯃꯝꯇꯪ ꯆꯥꯔꯒ ꯀꯃꯥꯏꯅ ꯂꯦꯜꯂꯤꯅꯣ ꯈꯪꯗ꯭ꯔꯦꯗ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯣ ꯇꯨꯃꯤꯟꯅ ꯍꯧꯒꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯥꯒꯤ ꯅꯤꯄꯥ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯍꯨꯔꯥꯟꯗꯨꯅ ꯑꯍꯤꯡꯗ ꯍꯧꯒꯠꯇꯨꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯦꯛ ꯍꯥꯏꯔꯤꯕ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯁꯦ ꯑꯍꯤꯡꯗ ꯍꯧꯒꯠꯂꯒ ꯇꯨꯃꯤꯟꯅ ꯍꯦꯛ ꯍꯦꯛ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯤ ꯍꯥꯏꯕꯁꯦ ꯇꯣꯝꯆꯧꯁꯨ ꯆꯤꯡꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯇꯣꯝꯆꯧꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯒ ꯃꯥꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯊꯤꯒꯠꯂꯝꯃꯤ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯇꯣꯝꯆꯧ ꯑꯗꯣ ꯈꯪꯅꯤꯡꯗꯨꯅ ꯉꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯁꯦꯡꯕ ꯂꯝꯆꯠ ꯑꯃꯗꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯆꯧ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯇꯞꯅ ꯇꯞꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯁꯨꯛꯂꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯥꯛꯇ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯎꯃꯪ ꯑꯗꯣ ꯇꯥꯟꯅ ꯌꯧꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯈ꯭ꯋꯥꯏꯅ ꯀꯤꯅꯔꯕ ꯑꯁꯤꯕꯒꯤ ꯐꯨꯝꯅꯕꯒꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯣꯡꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯗꯣ ꯑꯉꯛꯄ ꯐꯪꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯥꯅ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯁꯤꯗ ꯃꯣꯡꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒ ꯀꯔꯤ ꯇꯧꯒꯦꯅ ꯇꯧꯔꯤꯕꯅꯣ ꯃꯥꯒꯤꯁꯤꯕꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯀꯤꯕꯒꯤ ꯁꯛꯇꯝ ꯐꯪꯂꯕ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯗꯨ ꯏꯉꯛ ꯉꯛꯂꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯦ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯃꯥ ꯈꯪꯂꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯍꯥꯏꯔꯤꯕꯤ ꯇꯣꯝꯆꯧꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕꯒꯤ ꯇꯨꯡꯗ
ꯃꯤ ꯁꯤꯔꯕ ꯃꯇꯨꯡꯗ ꯐꯨꯝꯈ꯭ꯔꯕ ꯃꯣꯡꯐꯝ ꯑꯗꯣ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯍꯟꯗꯣꯛꯂꯒ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯈꯨꯠ ꯅꯝꯊꯤꯔꯕ ꯄꯨꯝꯂꯕ ꯑꯗꯣ ꯄꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯗꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ, ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯦꯅꯦ, ꯂꯣꯏꯔꯦꯅꯦ ꯑꯄꯨꯝꯕ ꯅꯝꯊꯤꯔꯕ ꯃꯤꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯃꯥꯅ ꯍꯟꯗꯣꯛꯑꯒ ꯀꯌꯥꯇ ꯍꯥꯎꯅ ꯏꯂꯤꯁꯥ ꯆꯥꯗꯧꯅ ꯃꯔꯨ ꯁꯥꯏꯗꯧꯅ ꯁꯥꯏꯔꯤꯁꯦ ꯌꯦꯡꯉꯨꯅꯤ꯫ ꯏꯃꯥꯏꯄꯦꯝꯃ ꯀꯔꯤꯅꯣꯅ ꯇꯧꯒꯗꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ, ꯑꯣꯟꯊꯣꯛꯅꯁꯨ ꯇꯨꯀꯠꯆꯈ꯭ꯔꯦ ꯑꯃꯗꯤ ꯀꯤꯁꯨ ꯀꯤꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ꯫ ꯀꯩꯅꯣ ꯍꯧꯖꯤꯛꯄꯨ ꯑꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯣ? ꯑꯩ ꯀꯥꯟꯅꯗꯦ, ꯍꯤꯡꯆꯥꯕꯤ ꯑꯁꯦ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯇꯧꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯩ ꯑꯁꯦ ꯃꯥꯒꯤ ꯃꯅꯤꯡꯗ ꯇꯥꯟꯅꯔꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯑꯩ ꯑꯁꯤꯁꯨ ꯍꯥꯠꯂꯒ ꯆꯥꯈꯤꯕ ꯇꯥꯔꯦ꯫ ꯀꯥꯟꯅꯗꯦ, ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩ ꯌꯨꯝꯗ ꯄ꯭ꯔꯞ ꯆꯠꯇꯨꯅ ꯌꯨꯝꯗ ꯍꯟꯅꯕꯒꯤ ꯇꯧꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧꯅ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯃꯈꯨꯠ ꯑꯗꯣ ꯆꯥꯗꯨꯅ ꯂꯩꯔꯤꯉꯩꯗ ꯇꯣꯝꯆꯧ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯑꯗꯣ ꯌꯥꯡꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯆꯦꯟꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯍꯜꯂꯛꯄꯒꯤꯗꯃꯛꯇ ꯌꯨꯝ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦ, ꯅꯪ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ꯫ ꯅꯪ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯅꯪꯅ ꯍꯦꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯤꯕꯁꯦ ꯀꯗꯥꯏꯗ ꯆꯠꯂꯤꯕꯅꯣ? ꯀꯔꯤꯅꯣ? ꯑꯩꯗꯤ ꯑꯣꯂꯥꯡꯃꯟꯈꯤꯗꯅ ꯇꯨꯝꯕ ꯌꯥꯗꯅ ꯉꯥꯏꯍꯥꯛ ꯍꯩꯖꯤꯛ ꯂꯥꯡꯉꯨꯕꯅꯤ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ? ꯀꯔꯤ ꯍꯥꯏꯕ? ꯅꯆꯤꯟꯗꯣ ꯊꯤꯒꯅꯨ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯪ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕ꯫ ꯅꯪꯅ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯣꯡꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯒ ꯁꯥꯏꯗꯨꯅ ꯆꯥꯕꯗꯣ ꯑꯩꯅ ꯎꯔꯛꯂꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯅꯆꯤꯟ ꯊꯤꯔꯤꯕꯅꯣ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯅꯪ ꯈꯨꯟꯒꯤ ꯃꯌꯥꯝ ꯑꯁꯦ ꯇꯥꯛꯊꯣꯛꯂꯒ ꯅꯪ ꯍꯥꯠꯂꯨꯔ ꯅꯪ? ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯁꯤ ꯅꯪ ꯈꯪꯂꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪ ꯂꯦꯝꯅ ꯊꯥꯔꯔꯣꯏ꯫ ꯅꯪꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯁꯦ ꯈꯪꯂꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪ ꯁꯤꯕ ꯇꯥꯔꯦꯗꯣ꯫ ꯈꯪꯒꯅꯤ ꯅꯪ ꯉꯁꯤ꯫ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯈꯨꯟꯒꯤ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯈꯤꯕ ꯇꯥꯔꯗꯤ ꯑꯩ ꯑꯁꯦ ꯂꯣꯏꯔꯦꯗꯅ꯫ ꯑꯗꯨꯅ ꯅꯪ ꯎꯆꯦꯛ ꯑꯣꯜꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯇꯣꯝꯆꯧꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯣꯜꯂꯕꯒꯤ ꯇꯨꯡꯗ ꯇꯣꯝꯆꯧ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯑꯁꯦꯡꯕ ꯔꯨꯞ ꯑꯗꯣ ꯈꯪꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯇꯣꯝꯆꯧ ꯑꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯎꯆꯦꯛ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯈꯪꯂꯕ꯭ꯔꯥ? ꯌꯥꯝꯅ ꯑꯈꯪꯕ ꯁꯥꯕꯒꯤ ꯉꯁꯤꯗꯤ ꯅꯪ ꯈꯪꯂꯕ꯭ꯔꯥ? ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯑꯗꯣ ꯃꯌꯨꯝꯗꯒꯤ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯇꯣꯝꯆꯧ ꯑꯗꯨ ꯃꯌꯨꯝꯗꯁꯨ ꯍꯟꯕ ꯌꯥꯗꯕ ꯑꯃꯗꯤ ꯎꯆꯦꯛ ꯑꯣꯟꯗꯨꯅ ꯃꯌꯥꯝꯒ ꯎꯆꯦꯛꯀꯤ ꯃꯔꯛꯇ ꯂꯩꯃꯤꯟꯅꯕꯁꯨ ꯌꯥꯗꯕ ꯃꯔꯝꯅ ꯇꯣꯝꯆꯧ ꯑꯗꯣ ꯅꯥꯏꯇꯣꯝ ꯎꯃꯪ ꯑꯃꯗ ꯇꯨꯃꯤꯟꯅ ꯎꯪꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ? ꯑꯩꯒꯤ ꯅꯨꯄꯤꯁꯤꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯂꯕ? ꯑꯁꯨꯛ ꯃꯁꯛ ꯃꯇꯧ ꯐꯖꯩꯅ ꯄꯥꯝꯅ ꯂꯧꯖꯔꯛꯄ ꯅꯨꯄꯤꯗꯨꯕꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯤꯅ ꯇꯧꯔꯤꯁꯦ꯫ ꯀꯔꯤꯅꯣꯅ ꯇꯧꯒꯗꯧꯔꯤꯕ ꯎꯄꯥꯏ ꯑꯁꯤꯕꯣ? ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃ ꯇꯣꯝꯆꯧꯒꯤ ꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯁꯤꯅ? ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯅꯤ? ꯍꯩꯃ, ꯑꯩꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯩꯕꯨ ꯍꯥꯠꯀꯗꯒꯤ ꯇꯧꯔꯤꯔꯥ ꯀꯔꯤꯅꯣ? ꯄ꯭ꯔꯞ ꯄꯥꯏꯍꯧꯔꯒꯦ꯫ ꯅꯥꯈꯣ, ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ? ꯑꯩ ꯑꯁꯦ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇꯦ꯫ ꯑꯩ ꯈꯪꯉꯤ ꯅꯪ ꯃꯤꯅ ꯑꯣꯟꯕ ꯎꯆꯦꯛꯅꯤ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯈꯣ꯫ ꯑꯩ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ꯫ ꯑꯩꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯦ ꯁꯥꯍꯤꯡꯆꯥꯕꯤꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯗꯤ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯦ ꯑꯗꯨꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯜꯂꯕꯒꯤ ꯇꯨꯡꯗ ꯇꯣꯝꯆꯧ ꯑꯗꯣ ꯇꯞꯅ ꯏꯪꯅ ꯄꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯆꯧ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯦ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯍꯤꯡꯆꯥꯕꯤ ꯑꯣꯟꯈꯤ ꯑꯃꯗꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯇꯧ ꯀꯔꯝꯅ ꯆꯠꯇꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯣ ꯆꯥꯈꯤꯕꯒꯦ ꯑꯃꯗꯤ ꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯎꯆꯦꯛ ꯑꯣꯟꯈꯤꯕꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯗ ꯋꯥꯔꯤ ꯑꯗꯣ ꯂꯤꯗꯨꯅ ꯇꯥꯍꯟꯈꯤ꯫ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯒꯤ ꯏꯄꯥ ꯑꯗꯨꯁꯨ ꯑꯐꯥꯎꯕ ꯇꯥꯟꯇ꯭ꯔꯤꯛꯅꯤ꯫ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯦ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯑꯁꯤꯒꯤ ꯃꯟꯇ꯭ꯔ ꯑꯁꯦ ꯇꯝꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯑꯐꯕꯒꯤ ꯃꯥꯏꯀꯩꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯍꯤꯡꯆꯥꯕꯤꯒꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯅꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯃꯥꯅ ꯑꯁꯤꯒꯤ ꯂꯝꯕꯤ ꯑꯁꯦ ꯆꯠꯆꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯇꯣꯝꯆꯧ ꯑꯗꯣ ꯎꯆꯦꯛ ꯑꯣꯜꯂꯝꯕ ꯑꯗꯨꯗꯒꯤ ꯃꯤ ꯑꯣꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯈꯨꯖꯥꯏ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯔꯒ
mantra kamduna haiba usek aduda saisilami ngaihak lairibigi tungda usek ado tomsau onkirami tomsau na hairibi nupi aduda mana tawbimal ado punsigi kauroi amadi magi mase ado yum adudagi matau karamna tanthokani haiba wari khudingmak hairibi manau nupi aduna tomsau aduda wari ado liduna tahalami ai nangonda mantra ado haige nangna ise adugine tanza yengduna hairiba mantra ado sonba hogadabani mantra adu hek sonbada ise ado pangthaduna karim tawba ngamoi aduga ikhang khangaudana ise ado sagol onkhini asi hair matungda tomsau ado hairibi magi manau nupi aduna taklakliba mantra ado khanglabagi tungda mayumda amuk satkirami tomsau adu mayumda halaklabagi tungda tomsau aduna yamna sauduna magi hingchabi nupi ado kautoklami tomsau na kanna khonjel launa kauba adu tabaduga hairibi tomsau gi nupi ado mapanda thoraklami haima nangdi matau karamna ustektagi mi oliba hojitsu aibo ki de natra asumna tomsau na hairibi magi nupi aduda manau nupi aduna taklakpa mantra ado isingi patra adudagi ising irik khara lauraga hairibi magi nupi aduda mantra ado solabagi tungda magi nupi aduda saisilami karino lepo adugi mantra ado songanu ai tawa ngamdre aigi isa punamak sakthikle songanu haibani madugi mantra ado songanu lepo nang siba tare nangni siba tare aigi ipana khanglabadi nang siba tare songanu haibani siba tare nang siba tare songanu haibani tomsauna mantra ado lepa naidana sonduna hairibi magi nupi aduda ising ado saisilami ising ado saisilabagi tungda hairibi tomsaugi nupi ado ikhang khangaudana sagol onkhirami sagol olabagi tungda tomsauna sagol olaba magi nupi ado mangon aduda thauri tawduna punduna thamlami tomsauna hairibi magi machanupi ado sagol olalle haiba khangbadagi tantric ado yamna saurami aduga mana tomsau adubu hatkani haiduna singnarami kari suwaruni ipalai he nangna igi sanupi bu sagol onhanbagi damakta nang ngasi khangani asni hairam laga hairiba tantric ado ikhang khangauduna mafam adudagi mangkhirami aduga tomsau gi yumda laklami masanupi adu mangon aduda sagol onduna thaurina punba adu ubada hairiba tantric ado yamna saurami aduga tomsau ado hatkani haiduna wasaklami ikhang khangauduna hairiba tantric aduna akiba mahu palaba linnamagi saktam laukhirami aduga lin olabagi tungda tomsau ado hatnabagi damakta tomsaugi imungda sangkhirami asumna tomsau adudi kari sukhangdaba maramna yum aduda ngaihaktang pothaduna hiptuna leirami linnolabagi tungda hairiba linnaduna tomsau ado sikkadagi tomsaugi makhong manakta laklami tomsau aduda linnaduna sikke haiduna hek tawbada ikhang khangaudana sadung ama laktuna linnadubu koi hairami sadung aduna hairiba linnado hairaga hatoklami tomsau adu karino tawribase hairibase khangdaduna ikhang khangaudana haugatlaklami aduga magi mangda tariba lin ado ikhang khangaudana tantric onkhirami aduga sadung aduna magi manaunupi ado onkhirami magi manaunupi aduna tomsau ado hanna awaba phibamdagi kanbirami asumna hairibi nupi aduna magi masegi asengba saktam amadi mapa adugi asengba wari punamak tomsau aduda wari ado liduna tahalami tomsau aduna hairibi magi manaunupi ado hanna thagat kirami aduga mana tawbiba khudimak singba ngamlaroi haiduna magi nupi aduda hairami tomsau aduna manaunupi adugi mawong matau aduda nungsiba ma poklami aduga tomsauna hairibi manaunupi ado masu mathandani aduga masu kanamta leitre makhoi ani punna sanglaba punsigi khongsut asida punna satminasi haiduna tomsauna magi manaunupi aduda hairami manaunupi adusu tomsaugi pangjaba matau amadi mapuksel sengba adu ubada pamlami tomsauna hairibi wafam ado hairibi manaunupi adusu yaninglami asumna hairibi manaunupi amadi tomsau ado harauna punsi ado nungsina matay manau oina punsi ado laimina kirami